Ahanama kada channel sige maike degi mayam punong potram no okche bolena ni kok no kolum jari amadi ngasi phone khiba pauche sing degi maro be headline sing amadi maro pau sing puduna lakchari tabisi Parliament session haine dai zone tawkre opposition na tawge yauna ayat piki om birla National Highway da chatpa yarabadi IDP sing masagi yumda hanjin hangani governor Security personnel sing rasan mani lupa chamanga hengat khre Ibem chamisi rims tagi karigumba wafam amata laktabudagi Imphal Dimapur lambi thingbugi khongjing changsinba hokre Senda lambi chan chatharamba laika ki ozagi mathakta disciplinary action lokhatkadabani MSF Supreme Court na yangsinba SIT amana Manipur irangi case thijinnaba haikre Lupa koti nipuga taruklom changadaba lamlai dagi thobal dam yobagi lambi semnabagi ayaba pirakle MLA Ibomcha Hawjik maro eba pau tabisi Parliament session saine dai azon tawkre opposition na tawge yauna ayat papiki Om Birla Hawkiba July 18 dagi tha ama chupna chatharakiba parliament ki monsoon session ngasi saine dai azon tawkre Lok Sabha ge speaker Om Birla na opposition na numit khuding gi tawge yauna session manungda ayat pa apanba kaya ama piki haina penda fongdokre ahan ba ayuk ki pung 12 da azon tawkraba matung house adu numit yungba matung pung 12 taba da amuk chathaki maduda speaker Om Birla na tha ama chupna chatharakhiba session asida house ki proceeding asi hanjin opposition na yekhai thingai ba piki tha ama chatharakhiba session asida ningthina house da khana nainaba ngamkhidaba asigi da member khuding mangnam khangjin minanaba matam oire haina fongdoki speaker Birla na haiki July 18 dagi chatharakhiba session asida opposition na numit khuding gi Bihar gi electoral roll gi special incentive revision gi matang da decision tawnaba demand tawki chathakiba session asida agenda star kensam 419 yauki adubu opposition na lepa leitana apan ba pirakhibada Kensin 55 ki pakhum khakdamak chinna pakhum piba ngamki session asigi haurakpada session asida punna pung chamaga kungi matam lauraga khananaba lepna khibani business advisory committee na sum masida ayaba pikhrabni adubu tawge yauna tarokpa opposition ge ayatpa aduna maram oiraga session asida yamlaba pung 13 khak matam khanakhi leibak asida miyamna parliament ki members singa tawriba mong matau asi loina yenglibani miyam ge wakhalda members singna yam ningthina wan thok leina problem amasung issue kya lebak miyam gi interest khanarakani haina khallibani haina Birla na fongdoki magna haiki session asida government bill taraga mari puthoki masigi manungda prime minister na chief minister amasung minister singbu serious charge ka mari lena numit kuntrani fazin naba matamda makhoibu phamdagi lokthoknabagi bill yauki hairiba bill sing asigi manungda bill 33 pass tawkre masigi manungda yamna maroiba bill ama hairaga di ban online money gaming yauri haibadi online money gaming si suki matik India da jik khumang chawksin na sentanariba ama khagni haukiba July 19 amasung 18 da operation sindur gi matang da akhanaba decision ama pangthoki khanakhiba aduda prime minister Narendra Modi gi pakhum piraga loisin ki August 19 da India gi oina special program gi achievement singi matang da akhanaba na khanaki adubu madusu loisin bangamdan laiki speaker Om Birla na opposition gi maikede gi loksilakpa leka ching puthoktuna apanba piki adubu thawaina singna daga session asisu chathanaba ayat pa piki bani masina maram oiraga parliament ki decorum da yamna asokpo ohenki session manung da season khiba londa puda amadi utkiba mong matau sing do parliament ki dignity da sokpa chunadaba oi house taning thina fazana mawong da khanaba nainabagi matang pangsin ba haibasi member khuding makki thodangni haina fongdokpa loina chatharakiba motion session adu speaker Om Birla na matam kakna saine dai azon tawre haina lower house da aroibu oina fongdokki nakal number romdana lupa koti nifuga taruklom changadaba lamlai dagi thobal dam yobagi lambi semnabagi ayaba pirakle MLA Bomcha
Imphal East ki lamlaidagi Thobal Dam yaugadaba kilometer 19.50 rom sangba lambi asi North Eastern Council gi senthang makhada lupa koti nifuga taruk rom changna semnanaba ayaba pirakle haina MLA KH Bomchana fongdokre. State asida lambi semda mawong maril tana semdabadagi lambi ayamba phibam sokleba asi maru oina miyamna afaba mihu thagattabana afaba lengak leitabadagi ni haina su MLA Bomchana thamlakki. Wafam masi fibam chadraba Imphal East ki napet palidagi itham moirang purel fawbagi marakta leiriba lambigi saruksing yengsinbagi khongchat amada paumising da MLA asina fongdorakhibani. Panba yabadi matam kayagi mamangdagi hauna fibam phattana leiraklaba laklaba lambi asi Thobal Dam sakhiba matamdagi hauna nung lengoi puba truck masing thingamdana lambi asida chatpadagi amukke hena fibam soksinbagi maram ohenkhibani. MLA Bomchana hai Manipur gi lambi ayamba fibam sokliba asi lambi semba matamda foundation ningthina tawdabagi ni adubu lamlaidagi Thobal Dam yauba lambi asi matamga chunaba mawonga semnabagi pandamda ing 2023 dagi donor ministry gi makhada leiriba NEC dagi funding lawnaba taknarakune adubu lengaki oiba irang asi leikhiba amadi lengak tukhibana khudongchadaba khara thengnakhibani. Adubu laibak phabadagi NEC na lambi asi upgrade tawnaba koti nifu taruk lakh humfugan nipan lising taraga taruk chamaga humdrani thoigi senthang pirakle tha asigi nipan da PWD na masigi tender notice thokre loinana October da work order piduna November thadagi lambi asi semba hoba yana leire haina fongdoki nakalam romda Imphal East ki napet palidagi thamorang purel yoba lambi asi lengakna sembi dabdagi truck driver sing angam basel puthoktuna semjin khre kilometer 19 rom sangba lambi asi ka hena fibam phattabana maram oiraga makhal kayagi gari chatpada chawna khudong thiba thokpa natana accident su toina thokpagi tangai fada ba morang purel area truck driver union gi lambi paring asida leiriba komjau amadi ka hena leikhom leinang thokpa lambi saruk singda ngasi nung chaiduna semjin bani loinana union asina paikhatliba thabak lambi sembagi thorang asi local MLA amadi andro AC gi MLA gi maike diksu sel amadi machinery gi mateng pangki haina makhatana fongdoki masini ngasi gi maroiba headline sing amadi maroiba pausing tabiripasing channel sibu like share amadi subscribe tawba kawbigana dom gi maman yamlaba like share amadi subscribe duna aina makhatana video si semjabagi hak oijari bani punamapu amuhana kurumjari.